ꯂꯥꯛꯂꯤꯕ ꯇꯤꯡꯈꯪ ꯃꯥꯏꯀꯩ ꯁꯤꯟꯕ ꯊꯨꯡꯅ ꯍꯧꯔꯤꯕ ꯃꯍꯨ ꯀꯟꯕ ꯂꯝꯒꯤ ꯇꯤꯡꯈꯪ ꯀꯌꯥꯁꯤꯕꯨ ꯃꯈꯨꯠꯅ ꯀꯣꯏꯍꯥꯏ ꯍꯥꯏꯗꯣꯛꯂꯒ ꯊꯤꯔꯛꯄꯅꯤ ꯂꯝꯕꯤ ꯇꯤꯡꯈꯪꯁꯤꯡꯗꯨꯒꯤ ꯆꯩꯅꯥ ꯈꯥꯡꯂꯒ ꯂꯥꯛꯄꯗꯁꯨ ꯊꯧꯅꯥ ꯃꯌꯦꯡ ꯃꯆꯦꯠ ꯑꯃ ꯐꯥꯎ ꯇꯥꯔꯨꯗꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯄꯤꯛꯄ ꯏꯈꯨꯠꯁꯤꯅ ꯅꯝꯈꯥꯏꯔꯨꯕꯗ ꯏꯌꯥꯡ ꯌꯥꯡꯅ ꯆꯠꯈꯤꯗꯧꯕ ꯁꯝꯕꯜꯁꯤꯕꯨ ꯀꯔꯤꯒꯤ ꯁꯤꯗꯣꯛꯄ ꯉꯝꯗ꯭ꯔꯤꯕ ꯁꯥꯒꯠꯂꯨꯕ ꯑꯁꯥꯅ ꯑꯇꯤꯌꯥ ꯄꯛꯅ ꯋꯥꯡꯈ꯭ꯔꯦ ꯑꯗꯨꯕꯨ ꯏꯍꯥ-ꯍꯥꯗ ꯀꯩꯁꯨ ꯈꯟꯗꯅ ꯌꯥꯟꯁꯤꯜꯂꯛꯂꯤꯕ ꯋꯥꯍꯩꯒꯤ ꯊꯥꯡꯁꯤꯡꯕꯨꯗꯤ ꯉꯥꯛꯊꯣꯛꯄꯁꯨ ꯉꯝꯗ ꯊꯃꯣꯏ ꯐꯥꯎꯅ ꯌꯥꯟꯁꯤꯜꯂꯛꯄꯗ ꯑꯌꯥꯕ ꯄꯤꯊꯣꯛꯂꯨꯔꯦ ꯐꯤꯔꯦꯞꯄ ꯇꯥꯝꯅꯥꯅ ꯃꯅꯤꯡ ꯍꯜꯂꯛꯂꯤꯕ ꯈꯨꯗꯤꯡꯗ ꯃꯁꯥ ꯃꯇꯣꯝꯇ ꯇꯧꯐꯝ ꯈꯪꯗꯦ ꯄ꯭ꯔꯣꯛ ꯁꯥꯛꯅ ꯈꯥꯡꯉꯤ ꯃꯥ ꯁꯥꯎꯕ ꯌꯥꯕ ꯁꯥꯎꯗꯨꯅ ꯂꯥꯎꯊꯠꯂꯨꯔꯕꯁꯨ ꯑꯃꯨꯛ ꯈꯣꯟꯖꯦꯜ ꯈꯤꯇꯪ ꯇꯞꯊꯔꯛꯂꯒ ꯃꯌꯥꯝꯅ ꯅꯉꯣꯟꯗ ꯌꯦꯡꯉꯛꯏꯕ ꯃꯤꯠꯌꯦꯡꯁꯦ ꯑꯩꯅ ꯌꯦꯡꯍꯟꯕꯅꯤ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯅꯪ ꯑꯩꯒ ꯀꯥꯏꯅꯔꯒꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯏꯅ ꯅꯪꯉꯣꯟꯗ ꯆꯩꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨꯁꯨ ꯈꯪꯍꯟꯅꯤꯡꯉꯦ ꯈꯪꯉꯕ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯁꯣꯛꯂꯤꯕ ꯑꯁꯣꯛꯄꯗꯨꯒꯤ ꯍꯤꯗꯥꯛ ꯄꯤꯕꯗ ꯃꯇꯝ ꯆꯪꯗꯧꯕꯅ ꯅꯪ ꯊꯩꯔꯒ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯣꯏꯅ ꯂꯥꯟꯈꯤꯕꯅꯤ ꯍꯥꯏꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯁꯨꯄꯥꯏ ꯄꯥꯏꯔꯒ ꯁꯥꯟꯅꯒꯅꯣ ꯁꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯪꯕꯨ ꯋꯥ ꯉꯥꯡꯍꯟꯕꯁꯨ ꯅꯠꯇꯦ ꯌꯨꯝꯗ ꯆꯠꯂꯁꯦ ꯍꯥꯏꯕꯁꯨ ꯅꯪꯅ ꯌꯥꯗꯦ ꯃꯥꯗꯣ ꯑꯩꯒ ꯗꯥꯏꯚꯣꯔꯁ ꯁꯥꯏꯟ ꯇꯧꯅꯔꯒ ꯆꯦ ꯄꯤꯔꯝꯃꯕꯅꯤ ꯅꯪꯕꯨ ꯎꯔꯒ ꯑꯍꯦꯟꯕ ꯊꯤꯗꯨꯅ ꯃꯥꯕꯨ ꯃꯤꯔꯥꯏꯔꯝꯕ꯭ꯔꯥ ꯑꯩꯁꯦ ꯃꯃꯥꯡꯗ ꯑꯩꯅ ꯅꯪꯕꯨ ꯃꯇꯝ ꯆꯥꯅ ꯈꯥꯝꯃꯨꯗꯕꯒꯤ ꯔꯤꯒ꯭ꯔꯦꯠꯅ ꯊꯣꯝꯃꯒ ꯂꯩꯔꯤꯕꯅꯤ ꯑꯩꯗꯤ ꯅꯪꯕꯨ ꯊꯥꯗꯣꯛꯂꯔꯣꯏ ꯑꯗꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯤꯌꯦ ꯅꯪꯅ ꯌꯥꯗ꯭ꯔꯁꯨ ꯑꯩꯅ ꯌꯥꯔꯦ ꯌꯥꯗꯧꯕ ꯑꯩꯅ ꯌꯥꯔꯁꯤꯃꯛꯇꯗ ꯌꯥꯗꯦ ꯍꯥꯏꯗꯤ ꯀꯔꯤ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯇꯒꯤ ꯑꯌꯥꯕ ꯂꯧꯔꯁꯨ ꯑꯃꯨꯛ ꯍꯥꯏꯗꯣꯔꯤꯕ꯭ꯔꯥ ꯐꯤꯔꯦꯞꯄ ꯁꯣꯔ ꯇꯞꯅ ꯍꯣꯟꯊꯔꯛꯂꯒ ꯄꯥꯕꯨꯡꯅ ꯆꯩꯕꯗꯣ ꯅꯪꯉꯣꯟꯗ ꯆꯩꯕ ꯅꯠꯇꯤꯌꯦ ꯑꯩꯉꯣꯟꯗ ꯆꯩꯕꯅꯤ ꯅꯣꯏꯒꯤ ꯌꯨꯝꯒꯤ ꯏꯃꯥꯅ ꯆꯩꯔꯛꯀꯗꯧꯗꯨꯁꯨ ꯑꯩꯉꯣꯟꯗꯅꯤ ꯑꯩ ꯅꯨꯡꯁꯤꯗꯕꯒꯤ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕꯒꯤꯅꯤ ꯑꯗꯨꯁꯨ ꯑꯩ ꯇꯥꯅꯤꯡꯗꯦ ꯍꯥꯏꯅ ꯆꯦꯜꯂꯣꯏ ꯏꯃꯥꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯔꯛꯂꯨꯕꯁꯨ ꯁꯨꯆꯦꯟ ꯆꯦꯜꯂꯔꯣꯏꯗꯧꯅꯤ ꯊꯥꯡ ꯄꯥꯏꯔꯛꯑꯗꯤ ꯅꯪꯁꯨ ꯈꯔ ꯈꯥꯝꯃꯣ ꯇꯥꯝꯅ ꯇꯥꯟꯖꯥ ꯏꯆꯥ ꯆꯥꯗꯅ ꯑꯃꯨꯛꯁꯨ ꯀꯥꯔꯟ ꯉꯥꯡꯉꯛꯂꯤꯗꯣ ꯑꯗꯩ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯁꯤꯗꯣꯛꯈ꯭ꯔꯗꯤ ꯅꯪ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯄꯤꯊꯣꯛꯀꯦ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯃꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏ ꯅꯪꯅ ꯈꯪꯒꯗꯕ ꯑꯃꯅ ꯁꯛ ꯐꯖꯕꯗ ꯑꯩꯗꯤ ꯉꯥꯎꯗꯦ ꯐꯖꯕꯤ ꯃꯌꯥꯝ ꯑꯃꯅ ꯁꯨꯝꯃꯒꯦ ꯍꯥꯏꯅ ꯑꯩꯒꯤ ꯏꯃꯥꯡꯗ ꯍꯦꯟꯅ ꯂꯩꯇꯦꯡ ꯍꯥꯞꯆꯤꯜꯂꯒ ꯖꯒꯣꯏ ꯁꯥꯖꯤꯜꯂꯛꯑꯁꯨ ꯐꯖꯩꯌꯦꯅ ꯉꯥꯛꯇꯪ ꯈꯛꯇꯤ ꯃꯤꯠ ꯄꯥꯡꯉꯝꯒꯗ꯭ꯔꯥ ꯑꯗꯨꯕꯨ ꯀꯨꯏꯅ ꯌꯦꯡꯅꯤꯡꯉꯛꯀꯗꯧꯕ ꯃꯤꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯈꯣꯟꯖꯦꯜꯁꯤ ꯈꯤꯇꯪ ꯇꯞꯊꯔꯒ ꯋꯥ ꯉꯥꯡꯕꯁꯦ ꯍꯩꯇꯕ꯭ꯔꯥ ꯐꯤꯔꯦꯞꯄ ꯇꯥꯝꯅꯥꯅ ꯈꯔ ꯇꯞꯊꯅꯤꯡꯍꯜꯂꯁꯨ ꯃꯥ ꯀꯅꯥꯃꯠꯇ ꯀꯤꯔꯨꯗꯦ ꯅꯣꯔꯃꯦꯜ ꯑꯃꯒꯨꯝ ꯁꯨꯝ ꯃꯈꯥ ꯇꯥꯔꯛꯏ ꯀꯩꯗꯧꯔꯕꯁꯤꯕꯣ ꯑꯥꯗ ꯐꯝꯃꯤꯕ ꯑꯁꯥꯏꯗ ꯐꯝꯃꯤꯕ ꯁ꯭ꯋꯥꯏꯗ ꯐꯝꯃꯤ ꯃꯌꯥꯝꯁꯤꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗꯨꯗ ꯈꯪꯂꯥꯎ ꯂꯥꯎꯁꯤꯜꯂꯨꯕꯗꯤ ꯅꯠꯇꯦꯗꯅ ꯅꯪꯁꯨ ꯑꯇꯩ ꯂꯥꯏꯔꯤ ꯉꯁꯤ ꯅꯪꯅ ꯋꯥ ꯉꯥꯡꯉꯛꯏꯁꯦ ꯅꯪ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯃꯔꯤꯛ ꯆꯨꯝꯅ ꯁꯦꯡꯅ ꯄꯥꯎꯈꯨꯝꯕꯤꯔꯣ ꯑꯣꯏꯗꯕꯒ ꯉꯥꯡꯉꯗꯤꯅꯦ ꯌꯥꯔꯣꯏꯗꯕꯅꯤ ꯑꯩꯗꯤ ꯇꯥꯝꯅꯥ ꯇꯞꯂꯤ ꯁꯨꯔꯨꯅ ꯃꯔꯣꯜ ꯑꯃ ꯋꯥ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯏꯔꯝꯃꯤ ꯃꯥꯅ ꯍꯥꯏꯕ ꯋꯥꯗꯨꯁꯨ ꯑꯩꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯥꯅ ꯐꯅꯌꯥꯝꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯥꯜꯂꯝꯂꯁꯨ ꯑꯩꯒꯤꯁꯨ ꯑꯔꯥꯟꯕ ꯁꯔꯨꯛ ꯌꯥꯎꯔꯤ ꯐꯤꯔꯦꯞꯄ ꯋꯥꯈꯜ ꯇꯥꯔꯛꯂꯦ ꯃꯥꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯑꯒ ꯑꯩꯅ ꯃꯥꯕꯨ ꯅꯝꯗꯅ ꯐꯥꯔꯒ ꯂꯧꯕꯤꯈꯤꯕꯅꯤ ꯍꯥꯏꯔꯁꯨ ꯅꯪꯅ ꯊꯥꯖꯗꯧꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯑꯩꯁꯦ ꯌꯥꯝꯅ ꯑꯣꯛꯇ꯭ꯔꯦ ꯅꯨꯄꯤ ꯈꯨꯗꯤꯡꯒꯤ ꯁꯒꯠ ꯁꯒꯠ ꯇꯧꯔꯦ ꯍꯥꯏꯔꯁꯨ ꯅꯪ ꯑꯗꯨꯝ ꯌꯥꯗꯧꯔꯤꯕ꯭ꯔꯥ ꯌꯨꯝꯒꯤ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯉꯥꯡꯉꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩ ꯂꯝꯆꯠ ꯌꯥꯝ ꯆꯨꯝꯅ ꯆꯠꯂꯤ ꯍꯥꯏꯔꯕꯁꯦ ꯁꯣꯁꯥꯏꯇꯤꯅ ꯈꯪꯕꯤꯔꯣꯏ ꯑꯍꯤꯡ ꯑꯃꯈꯛ ꯄꯥꯈꯪ ꯑꯃꯒ ꯂꯩꯁꯥꯕꯤ ꯑꯃꯒ ꯌꯨꯝ ꯑꯃꯗ ꯀꯥꯗ ꯇꯣꯉꯥꯟꯅ ꯌꯥꯔꯦꯛꯄꯗ ꯅꯣꯡꯉꯥꯜꯂ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯌꯨꯝꯗꯨꯗꯒꯤ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯄ ꯎꯈꯤꯕꯗ ꯀꯅꯥꯝꯇꯅ ꯁꯦꯡꯅ ꯎꯕ ꯉꯝꯗꯦ ꯑꯗꯨꯅꯗꯤ ꯑꯩꯁꯦ ꯁꯣꯁꯥꯏꯇꯤꯅ ꯁꯦꯡꯅ ꯎꯕ ꯉꯝꯗꯕ ꯇꯥꯕꯅꯤ ꯑꯩꯕꯨ ꯐꯅ ꯎꯕ ꯉꯝꯂꯣꯏ ꯑꯩꯒꯤ ꯋꯥꯔꯤ ꯈꯪꯕ ꯈꯔ ꯈꯛꯅ ꯑꯩꯕꯨ ꯆꯨꯝꯃꯦ ꯍꯥꯏꯅ ꯈꯪꯕꯤꯕ ꯈꯛ ꯅꯠꯇꯅ ꯑꯗꯨꯅ ꯑꯩꯅ ꯏꯌꯥꯡ ꯌꯥꯡꯅ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯉꯨꯕꯗ ꯅꯪꯒ ꯑꯩꯒꯗ ꯋꯥꯒꯅꯤ ꯍꯥꯏꯅ ꯄꯥꯕꯨꯡꯅ ꯄꯥꯈꯠꯆꯕꯅꯤ ꯇꯥꯝꯅꯥ ꯃꯤ ꯑꯃꯅ ꯋꯥ ꯑꯃ ꯍꯥꯏꯔꯝꯃꯦꯅ ꯃꯤꯅ ꯉꯥꯡꯕ ꯋꯥꯗꯣ ꯈꯛꯇꯅ ꯂꯣꯏꯅ ꯆꯨꯝꯃꯦ ꯍꯥꯏꯅ ꯈꯟꯒꯅꯨ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤꯁꯨ ꯈꯔ ꯌꯦꯡꯉꯒ ꯍꯤꯡꯕ ꯇꯝꯁꯤ ꯂꯥꯟꯁꯦ ꯅꯪ ꯁꯣꯛꯅꯨ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯅ ꯂꯥꯟ ꯁꯣꯛꯅꯒꯦꯅ ꯊꯥꯡ ꯄꯥꯏꯔ ꯂꯦꯞꯄꯤꯉꯩ ꯇꯨꯡ ꯍꯜꯂ ꯌꯦꯡꯉꯛꯄꯗ ꯐꯝꯅꯤꯡꯉꯥꯏ ꯇꯥꯡꯕ ꯂꯩꯔꯝꯗꯕꯩ ꯐꯤꯕꯝꯗꯣ ꯇꯥꯍꯜꯂꯛꯀꯅꯣ ꯅꯪꯅ ꯉꯁꯤꯁꯤꯗ ꯑꯩ ꯀꯧꯔꯛꯏꯁꯦ ꯀꯥꯏꯅꯕꯩ ꯋꯥ ꯍꯥꯏꯒꯦꯅ ꯀꯧꯔꯛꯏ ꯑꯣꯏꯔꯝꯅꯤꯅꯦ ꯍꯥ ꯑꯩꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯊꯣꯔꯛꯀꯅꯤ ꯀꯥꯏꯅ ꯈꯜꯂꯤꯔꯕ ꯑꯉꯥꯡ ꯅꯪꯅ ꯀꯔꯤ ꯅꯀꯣꯛꯂꯤꯡꯗꯅ ꯑꯍꯜ ꯑꯩꯉꯣꯟꯗ ꯋꯥ ꯑꯃ ꯗꯣꯡ ꯍꯦꯛꯇ ꯍꯥꯏꯔꯨꯒꯦ ꯀꯥꯏꯅ ꯀꯧꯔꯤꯕ ꯅꯨꯡꯁꯤꯗꯅ ꯀꯧꯔꯤꯔ ꯈꯜꯂꯨꯔꯒ ꯅꯨꯡꯁꯤꯔꯝꯗꯕ ꯐꯤꯔꯦꯞꯄꯕꯨ ꯇꯥꯝꯅꯥ ꯏꯄꯪ ꯄꯪꯉꯤꯕꯅꯤ ꯐꯤꯔꯦꯞꯄꯅ ꯑꯗꯨꯝꯅꯒ ꯍꯥꯏꯔꯛꯄꯗꯨꯗ ꯅꯨꯡꯁꯤ ꯀꯩꯁꯨ ꯅꯨꯡꯁꯤꯔꯒ ꯑꯩꯕꯨ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯇꯣꯏ ꯍꯣꯠꯅꯔꯤꯅ ꯀꯩꯒꯤ ꯅꯨꯄꯥ ꯑꯩꯁꯦ ꯃꯃꯜ ꯀꯩꯝꯇ ꯂꯩꯇꯕꯁꯤꯕ꯭ꯔꯥ ꯂꯨꯛꯃꯥꯏꯗ ꯌꯣꯟꯕ ꯂꯥꯏꯗꯤꯔꯥ ꯇꯥꯝꯅꯥ ꯏꯈꯪ ꯈꯪꯅ ꯌꯦꯡꯈꯠꯂꯛꯂꯒ ꯅꯨꯄꯤꯅ ꯍꯥꯏꯗꯧ ꯗꯥꯏꯂꯣꯛꯁꯦ ꯃꯥꯅ ꯑꯣꯏꯅ ꯍꯥꯏꯔꯦꯅꯦ
Firepa iching chingadana ngangai. Haijudi kaino. Nangna tawridubu simak natro. Tamna nang siyam pangi. Nangna pangbadagi thuiba ngaktani. Aina yenglakanu harasu yengakte. Aina nokanu harasu nokte. Aina changsilakanu harasu changsilakte. Nongmata aingondasu hangde nangna. Aigi rasu kaino. Wahangsimak tangdi nangsu aingonda hangamudana. Angang oina na yung ngantana palamnina napuroibada khatpasu haite. Irang tawbasu haite. Phasana di haizadaba apangma angangni. Ado hojikti chawre kharasu singba yare haibanida. Aibu kaida pangiba. Nangna sawba namita aibu nangina nakta changakhibrane. Phurakpa yai khangdana guest room do ina tumkhrido aina singmanbaini. Aduna lamjatine nangi lichai maru phan am charamani. Amuksu sisinare nang haibase. Bebar yaudabase aidi kaya hina deba. Bebar khara tappo haibani nangbo. Hoiba. Adude muka bebar hapaga makokte hairo tarage. Aina singam jadine tamyagi lichai am charamgani haiba. Yarba. Phiripa dunge tamnana mongonda kaurakiba. Tamuyai haiba arumba khonjel sina pangthaki. Mana tamuyai haini ipangpang na kausaba mingause nushibani. Magi matau tamduna suruna tamuyai kaina kaurakpadudi thokna pakkidrabani. Asuk nushiba mingause laina manghalle khalurabani. Yaraba haibasidani para takpa sumsum malaise. Angang na khangdaba ama hangbada masana explanation piraga last yaraba haidana hangbibado. Tamyagi maraise loiba suknai naide. Maray amuk tahalabra nangso. Waiter duna chana ba pusilai Phiripa nupadu da yenglaga Fritz yoga ram simbiyo. Clever se ini yabra. Phiripa tamna da yenglaga Mango gyo en simbiro. Hoi yani. Hairam laga satkre. Phiripa puthorakpa mocktail sweet sunrise jo amathai. Tamna na fit sandwich jo charami. Pikpa makhyatuna launa kathoga charido Phiripa munna yengmana. Tamna se magi mit manungda pura hapsin khrabagum hekningi. Asuk yamna sukalakna yengba honabra mayam mamangsida. Kaisei ahuba singna magi nupi yengbabu ipong hepongna pamuni hek yengbade. Cafe manungda laitingi thariba lairang-sing ikai khabra maru lukthana satli. Mamai asuk kanba mai thaba nupasi ubada. Asuk thina lauthatlamkiba khonjel maong matau mikupta asuk nungsina imon mona uhalli. Saurabasu nungsina saujaba aduna oiba tai thuna monthakiba. Amaga kausira aduna ondra ainu de amaga su pijaninge. Tamna inung hek nungsiradana khazaina amada mayana chikiba sandwich do umsilaga pairaga thammi. Yarni sine yarni sengdi senge ko. Nusibiraga na yumna chana balai bigesu yai sida chabadi yare. Phiripa laknare nungsidraga na lairanu sira. Nungsirasu layo nungsidrasu layo horan yumda charuge. Mayam saragane mina wangang nabada ngaman kradine edik ta sawningaktuiba. Tamna handa mukti saurangingi chana balai biu haibada kochi thangi nonzali matagum. Phiripa momondole. Laknabanida miyengi wadi nangni yengba khuyengam ektingo. Faini yengera chumni yengera sepagi yengakera. Yengning bengso. Udoba egi mit anisidi nongmata nangbu thini yenge se fangde na chinti aini. Adum he nungshire ayeng kudingi. Phajaba haibasida phajayena paiba sokningba phawi. Aduga nungshiba haibasida na chathokningba me phawi. Tamyai na ngangak pawasima hekta su ikai helagane. Hekta su humduna pui. Kaina tikno wakhalga taba ngamdre. Waiter amana yogurt pusilai. Phiripa tamna na pamjaba sandwich to ani amaga bake tawbinaba haikre. Phiripa na waiter doda chip thalak nasip oina onsilaga lepiba waiter doda mangaga thanga bake tawbinaba wari sabado tamna momon tawraga table doda khoning na sauraga chuba metla yenglei. Mamina amada yengasu amana tawba thabak ado Phiripani mami huldi kainoma tawsarasu ushinnakidre. Athingba piningde manasu hina dum pamjai mit yengde magi loyalty oibada ngausebi tamnani ado maknasu sinaraklibani thawai du mangonda. Waiter du su changkhre Phiripana hek onsilakpaga tamna yamna haibi saraga yengdaba saduna chumna phamkhre. Phiripati kaya chade tamna di chabane sanglibase. Imagi matangdusu aina Borisda hangbani thuna thoraknaba tawrani hairaga thorakpa yadabagi maramdo.
Aduda makha tan hauraktanaba khara sukupna Boris de yenghanbani. Nang ima hoina thuna thoraktena yam nushina mu khallaga leiramni ko. Iche na saire ehedo gi dike so khandreda. Aduda iche do advance salary sum am lau thoga thabak sukuina lepa office dagi che tharak prana hangame. Ado gi dike so khaluno mana thabak torido ai beauty spa dane. Ma thorak pa dom lak bayani. Nang na mayam gi na pakhan khalli. Ai matang dana ai na khanbera ira hekta laitui. Order su loikre chaba su loiraga phire patam na puraga thorakle. Yum phawa amuk su thin mirure. Suru mamam chado kala khambamba ma itauto chani hekta na leiramde. Aduk phaba phire pado makhoina thadokpa pamui. Adogi sumathakta selyam ama thilak lambado phire pagi mamal di yoba ngamlaroi haiba khangmana sum pamurei. Adubu nupa dogi maching masonduga thazabadi yamna watkre amuk naksinabado madi. Lawyer tawraga loina khraba matong karamna amuk yang na naksinagadoriba. Thokiba thawdok magne. Aduna nupa da sursu naida nupiduda oina nairasir haina khallabani. Suru magi ka manungda phamduna leirami. Aday phire pada call tawi. Kakthale amuksa tawsili. Aduda su kakthale. Maduda ni hele hina khoirang khoi saunaba. Langi ngi langminaba nungaiba khara panglangda langlabaso. Asigumba aruba phibam sidadi ma khaktamakki atatai oiduna lehore. Magi damakta kanagumba matanaso nungaite haina wa amata hangbiraglade ngasi phawbada. Mikup sidadi mabu nungsidriba phirepa magi loyalty magi respect khuding magna laksarakibana kalak pasum hengalai. Matom te hengnai tom tai phirepa mana he ngamduna chatki. Arrive hensin bayadaba phirepa oikre. Adobo mana amuk yetlaroge maning hallage haibadumadi mana sohsu phawba khanba ngamdre. Upai leitabana waloisina khrabaso. Phuk hagolaktuna mafi hongi aduga yumdagi thorakle. Phirepana he phamganba office ta lai. Phirepa maso cabinda mahusa gum phamduna leiramle. Changakki ga hairade manakta changsilaktuna table wa amada thariba chair da kidekta phamjilei. Tamayana tawisa kaino. Saunare haina aina kainarase haiduna bo hekti harau ya thorakpasu bahunabra. Phirepana Nang mukanano Suru ira thangale Tamaya Phirepa iha hadana Angangi wagumna ngak lerga na ama Ai thawayam chinba mini Nang na pambado mo ay natokraba natro Kari amu pamige Ay gidi amu haiba wada loikre Suru mapi naurei Adobo tapna sor honte Lak liba khulak tumagne Magi fazabaduna Phirepa da ketha saniraga Sumduna namdana purage haina asemba leiting amasu mit thupnaba hapchilaklibani selakpa phizolda ka hena mit thuppa haksang uthokpa mak natrabaso kharadi haksang uhanba dress ya charaklibani phirepagi manang thagolaktuna changsilai phirepa magi lengsumda makhut anina paibainan baisane narum mayada mamai thangtharaklaga khonjeli tap thari mai thongdo imak maksin khonjel niklaga tamo ya Aina wa khara haibagi damak akhoi khaina thokpa I pamde tamo esu khara khanthabiu asawbana lawkiba decision achumba nate Phirepa kitang nonglei ai hosukta khangi mingau ani se amana korakpana ya angna chatli aduga amana lumna chatli se mana korakpana tamyai nangna korakpana tamoyai sido horam male tamoyai waso yam nganganuba nganagumse Wari da lakse. Akhoi ani khak leiringai tanja sidadi magi wari pusalakano. Phirepa maithong hanjilei aduga suruna thamakliba makhutto mathakta magi makhutna pairi. Suruno phettawi aduga khara non khalakpaduna phirepagi tampakta ket phamjilakle. Phirepagi ngaksamda makhut anina karan chatlaga chasin yapsin khranga. Adubu phirepadi haipet khaktamak suruda yenglamlaga thangnaba mikupta sumne stratta yengki. Irang pubi suro Phirepa magi mamai ngaksangwai masa thinglap tana dana wa ngangli ngarang handagi ai tumba chaba wakhalam mata tade tamayai udaba hing masinga makle aina haikhiba mayamdo nangbu kaina ningbagi haikhiba nati aina sawning manbagi haikibani
Suro maithongi fazaba khakna thamoy ama fabadi kaisu ngamoi mideng dumani ngha khangi oina panthan mangamlubaso thamoy amubu phajanbadi kaidong nungda ngamloi nangi asuk fazaba na saktuna ai thamoy da ching phawala hon mangamdre mahi langthok han mangamde hana su haikre ai di nangbu pamde nangmu nushide aduga aina nangbu thadokibada ai gi iral yaude iral su leitaba aina responsibility loina pu haibadu de langani ngatu thengduraga famlam basuro khazai ngak tak toraklami hagole tapni kaibado pirang on kiduna tamo aina lalise aina nangbu phangna bo na kibasira adudi nasana nasada hangzo pakhum leitaba wahang leroi wahang leitana pakhum su leiba yaba nate ani do loinaraga chatkadabani wahang dugi pakhum dina sada hangzo leina kiba mari do kaisu nate haiba yaribra mapong phaki de haina khudong chaba lawba yamna malena bibadu yamna respect tawraga aibu tawba ngamjri kaigino uhai ubada tin chumdaba miwei babu lebra aduba aidi asinbu uhaidi hainade masaksu fazaba thumsu thumba komla gumba sem gumba na hen haine miwei ba manabo uhai ama khaksai haiba nang takrabra nungai thokpa punsigi tangkakta punsigi mathel amagumna yanaba masel ngak tawthanabasu kongai ni do nangna yanungda ilakhiba uhai do kitang khak yaton thenglubada sinki aduna bu chakidabani hawtuba uhai do macheram phau ahaw basarok thiraga khara jarga langthokibadi nattedana adusu ai nisana isa phau gyan ta dringe oibagi yaton do phau tanglubani mit masen marang kibana adugana lanradi hanna phau yenglamoi seng hairabada pangal thoktaba wakhal mangtuna leiringai nangna khudong chaba lokibani numituda tawkiba mayamdo aina nupi mo oramnadi rep ni haikrani drug pisiraga khudong chaba lokhiba rep case adu kanba wahai haiba yaba yadaba thidana phirepa moli moli chai bahori nangmuna chinduna hayone ai khaktanga mari thamba pamki haidana nangna kana amaga mari leinaba aina mata sithada khangi adu baida topa mi amaga manade nasagi punsida nasan nungai ga daba mo ongde hingzabani haina khandoi independent woman oina nang lekibuna natra kaigumba aina tawri khudingse tamna na tawbo iramadi mangoda sunang kemta hairoi moidra khumune maga nanga sangdamnar kanune lamsana nangna fazadraga mi busingsilakano sanari wari se ma yaude just you and me sida third person ama maras leitana involve torokpagi darkar tade ma gi napini aduna masana masayam reserve oiba misakni suru makol sum nik pele phire pada blame tongdaba tom honare pumna makse nangna thokan bane nangna kari gumba ai bunuk sina loina biramagabo ai mit ngarom gadra phamung mataba himinara phau nangbu nong matai ngon nung sinon sindu da yenglakibra phire pa khanglaw lawre yare ai boran basina bo honara kano anjin haikraba wado ningsing hairaklano pumna mangam mani haina nanga yengak samda kundo hokhiba natra numitu dagi hauna aidi nangonda kayar khanna sengdokre hanjin responsibility gi mingda engonda lang thakna basilakano lang da thugadaba phire panate nang satkiba yarni he thaba khrasu leire lohong base fagira nupi thiraba waloina driba aibu nogi na khurana ton mayam sangdana force nang ba ikuta sinarak panatra siro mama khataramdre phire pamagi mamang da pirang sinthaduna pendaba wakat padi nungde ising chaibagom kanaba kaisu leire khangkre moli thona mengna laklagan bido asawbagi sawm amaga loinana thonglomda thokre thonga do makol yakna thingambado phirepa kaisu na chungda magi thabakta mai onsilli thoka thaka tawradana nupi haiba nupi se kibam hek yawre amana marol ama ipang hek pangaga asina marol ama tamna thabak satre mayumda sum leibadu so talai ngarang de phire pagang ha koi thobadu nungai adubo ngasidi mangol dagi hendre ya sangak paga dok thawmai ka thoklaga sak thangkali kayan sang thongsigi haina wakal phadaringe pampret na maire lama isaw saw na leiri bada ure nokmi changsilaga maire do makhut ani na thangatlaga asidi nangoi thongma tare ne hairaga muk thang du su pairaga mangol thori yum thangnabagi mama do sumang de lepna kawi mama kanam he khomaktre leram loi pata chatlamlani khale adai amu hanjilak laga mangol gi fan asang badu da phammi mairin do ko laga
Adai amo wakhal laktuna imung changlakle. Magi kadani mon mayade phone do lokhalaga thore. Fandu da amo phamjillaga Mairin do photo kapaga phirepagi WhatsApp ta thazali. Khabi na balaitre. Tha kibaga blue tick khangkot khole. Green machu da typing thole ido mangai ngamde. Lambi da hale ayoraga khairage chak sapamo. Tamna mamon nok ni reply hale. Hai. Nokmi tawraga sakhum na changaklaga ensang thongbada hapkadaba machaldi loina sem saduna thamkre. Adubo Mairel thongbaga yamna chanaba mayang matondu madi wale. Kaithel da thokpra yengugi haina amuk thorakle. Popam phambi ahal lamada yawramlaga lupa 10 gi lerega hagolakpada. Maning de lepa mamisak amada tong he waisilui. Tamna su ikhang khangna. Sorry uhaudre. Napadu nokmi. Kaishu kaideda. Tamna su halakle nupadu da handuna amuksu maning onthokle yenglubada. Mangonda nokmi yengduna su leramle. Mit yengduda masu ikhang khangom mamai sat leraga mayumlomda gamgam halakle. Ngaha kitung ikui da phirepa masu yorakle. Imung na leramgani khangna kaudani hek changak pasunungai tabana kaura changi. Ayore hairaga changi. Tamna na fan macha amada thang suri amakut pairaga mabung haiduna leramle. Phirepa changsilaga makut na masauraga dress to tamna dei thang du lauraga Mairen du mayai tangkhai tok ta thui. Ayruzana makudai biyo. Yana khala chai tharaga ne ensang du ayoin thongage. Nang nungai na fama leizo. Haigadra ne. Hai kaina di hairoida Mairen si horamdraga na badanam aina chabaga ngamoy. Aduna thongaga mahau yengo. Lao kudai ampira lao ne. Natraga mafam taklo ay thizaurage. Nang na sur sang holaga ku chat pado. Ay nang muthanga puning bipiba mamadalay. Tamna amuksu laibukta makhutna nammaga hawale. Aduga phirepadagi hengatlaga chatlaga mapagi kadai khudai ama langthoklaga phirepada pire. Se ado aikhoi pukri singni phuri tho emu hairak toira. Hairida nangso aibu yamna wa pet patonan boin ubraba. Phirepa khudai do tamna gi kada puraklaga hongdoi. Tamna ni chakhom lomna changaga lehore. Khudai hongba loikre aduga kadagi fat hek thokke tawbaga mon maya da tariba gari dhapak ki chendo urei. Changsilaga ta paraga chakhom da prabablai. Khudai do maga ma khwang metlaga hange. Ki chen sigi mapusina karamba sarakta la amiba. Na nongmala ambane. Aina nangonda haikhridudi. Kana la ame. Matomda la ambra kana yore. Nang di yumda la ami so haide. Canteen na thengnabani su nataba. Yumdaga direct hekta laksalaiba. Mamaga la amba. Phirepa makhodaw irang langkhatpagom matomda kai saunaba hore. Hingchabi mama machana nangonda misau changbana kyam khiraba. Engonda mo nangonda mo. Kaino moy khalisa. Sachima nang maso sachipa engonda lai khusang mina kian bala ena mayek singna hairedene. Thangzau feng da yaroi dori. Natu namaga so an baya banate. Hingsabiga mayok na hanbaso yade. Nang siap ta akrapone. Madem sidane nang ani subanate.